Jal Jeevan Mission JJM scheme asi Chandel district ki Oinadi Thabak Amata Toudare haina anal land rule tangpi ma area ki president single Larson anal na phongdurakli ngasi Manipur Press Club ki thangjing hall la pangthokpa pau gi mifam amada mahak na makha taraduna mari leinaba department da RTI tharubada department ki maikai digi phongdurakpada Jal Jeevan Mission asi chada mari futara ni thoi semma loire hairakkibaga loinana JJM ki dashboard yengna basu khangalaki JJM ki dashboard chatuna yenglubada chada marifutara tare dasmik ahum sino sembaloire maram aduna inauguration tawkhre haina irami haina phongduki JJM scheme gi ising asi khunsingda yoraktabana maram oiraga hozik fawba ising phangtri nakalamoromda Chandel district ki manung chana leiriwa school humfuga mari gi boys girls toilet school building repairing na chingba sanganaba fan thadoraknaba Manipur High Court ta wakalubada Manipur High Court ki maikai digi tha ahum phawgi manungda fan thadoknaba khangan basu laikre haina anal land rule tangpi maha area ki president single Larson anal na haiki JJM gi dashboard ta iriba ising phangkhre hai na khoi khun gi imung i hiba maming se khunda leitaba khoi khunda yaudaba mi mayam yawi the gi mi yaw gum kuki mi yaw gumba sumai moi se JJM gi dashboard ta provide tawi loina na imung amada mi mari leiradi madu imung mari tholaga dashboard ki information si de hape loina na moina out of 148 imung sida 144 ising phange mari khak phangdri haibuma aduna moise percentage asi 97.30% si lambung gi si loire haibani aduna ising si chaadana kramhaina 97.30 yauki bano haiduna kon kana thigani khunda tap water kana amachana thakte imung am phak thakdri phangdri JJM gi matang sida maram aduna sarkar amadi concern authority sina masi meeting tabiyu khunda ising phangdana phangi haiduna loseladi masidi khogi damakti yamna laibak thibane